mayam changna phudat pire mayam mana akhoi mayam gi tamak da thawai na pontha oi khare Keronjit mayam su khangam ngani ko athau bangi mingthon pi kharbani magi lehori ba imung manung family du da akhoi na kai tabam thokya ba ngasi athau bagi mingthon pi khiraba Keronjit mayam su khangnaram ngani ko aduga mapugi manak tingna chikna leibu oirasanu akhoi na athau bagi mingthon piri adubu lehori ba magi family du ga akhoi na ngasi tawbiriba mato mongdo ubada kari khalam ngani thawai duna pelam gadrai base wahang amoina hangjage ba mafam marang khangdana hekta hatu ke bagi mato mongda phubiraga ngasi athau bagi hek poksaba ama khata ngaijari ba manaw ni pado hospitalize oiduna leireba aduro akhoi myam gi tamakta thawai ka thokiba athau bagi family duga akhoi myam na adura ba pidori base aduna wakhal khandamina se akhoi gi pandam do karino adu khandamina si machimana anita poksabada Keronjit ti thawaina pontha oi khare hojik Samarjit chu khoi myam gi tamak tane thoklei bane ba adubu Samarjit na ngasi tariba dasa se khoi myam gi tamak thoklakpagi tariba dasa raba yeng video khasi tang yeng minasi ko ngasi hoji akoina leijari bise Ras Medicity dani ngarangi thokiba yamna nuaitaba thodoktuda akoigi inaw mabu khoi saunaraba mayamna mafam marang khangawdana yamna thina ubibadagi hoji bedta hoji laikana duna leiri moirangdagi akhoi lengbi reiba ima yam thapna laga akoigi isa se kamai tawri kra phibam da leina ima na yengchaniba laga imana yamna mamal yamna imana thaujal pibaga loinana siengi oiba mateng kharasu mafam asida laga ade akoigi ai ningda lepiri be inawsu mateng masa ama tawraga imana Paidagi yamna imana hape siga mateng khara ngasi mafam asida pangbiri moirangdagi lengbireiba ai mingoina hangatsabada ima promobusu haningai ta thagaro phongdokchari tungda hena imana su torubada mayamgi hena mateng pangba ngambu oibiu haina nasana imada haijeri do ina ulungosu yangna phaba oiro haina haijege aduga mayamnasu mateng pangingba leibiba taragadi hoji ki oinadi hospital da lakpiraga mateng pangbiba Ras Medicity da lakpiraga mateng pangbiu haina haijege hojik yamna phibamsi kharadi luri ko hojik maksu hospital da leiri panina Ras Medicity da lakpiu yum sina kadai da asing maki yum se yum Pangantabi awang lekai degi ni Bishnupur district ta yum daga anak pa leiragadi Pangantabi awang lekai da su chatpiraga Paulo bi yagani adu natragana aina asida aigi number am pijage number asida contact to biraga number asida mateng pangning ba leraga su mateng pangbi waina mayam puna makta asi wafam se haijage ado hospital na yamna sangna haija roige inawgi mawong se ubada thamoi yamna nuaite aikoi masen asumaina tawbase thamoi ja matik pende wafam se si haijage ado ima promo bu haningai ta thagba phongdok chari ima mama da oina sinabiro angang sidi khara keno toibani na ima somda lepigera somda lawa ima somda la ima la somda ima somda la ai ima bo somda ima leire ima nang somda ima somda leiro ai namak ke video akhoi ima promona khusina rame akhoi so iba angang sigi ima poksaba imani khusana biro ima asi akhoi photo video thaga chani mena te ko asi thaga le bai marimdi akhoi ngasi imana toiba thodang se asmaina imana asmaina mateng pangabnina akhoi su khara pangusira haibagi mayamna su support tawsalakadra mayamna lupa samha tang lising amatang ama khaga mateng pangbiraga dingasi imana isagi tamak layeng basida akhoina khajik khagosu mateng pangbada saruk yamina se haibagi akhoina video se thaga chabani yamna ai mateng pangena utningna uchabadina chate ko thauna do akhoi sumaina akhoi myam leiri haibagi arepase apunbase utmina bagi tamang ai video se thaga chabani natroima adugi ima bu so hainiga leitna thagat chari mayamna su ima oida mateng pangba chali akhoi su pangu sirai bagi wakhalon ama lakna be tamakta natra ima di kai hainingba kai gumba ba hainingba ji mayamni laagi sang mateng khagi sang kanu tawbiri de sinu ai harau engonda hoi yam aduga Samarjit ki hek poksabi mamana thamakhiba wafam kya do tabada thamoi se puba ngamde ko aduga ima dugi thamoi de kai pharam ngani
ꯏꯆꯥꯅꯤꯄꯥ ꯑꯃꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯆꯥꯅꯤꯄꯥ ꯑꯃꯁꯨꯡ ꯉꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯊꯣꯛꯏꯕꯁꯤꯗ ꯏꯆꯥꯅꯤꯄꯥꯁꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯔꯛꯄꯁꯦ ꯏꯃꯥꯗꯨꯒꯤ ꯊꯃꯣꯏꯗꯨꯒ ꯐꯥꯎꯔꯝꯗꯣꯔꯤꯕ ꯆꯩꯅꯥꯗꯣ ꯃꯌꯥꯝ ꯈꯟꯊꯕꯤꯌꯣꯕꯀꯣ ꯃꯤꯅ ꯏꯟꯁꯤꯟꯕ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯈꯪꯗꯦ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯏꯕꯁꯦ ꯏꯁꯥ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯏꯁꯥ ꯏꯁꯥꯅ ꯈꯟꯊꯕꯤꯌꯨ ꯑꯁꯣꯝ ꯑꯁꯣꯝꯅ ꯇꯧꯈꯤꯕ ꯊꯕꯛꯁꯦ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯑꯗꯨꯒ ꯑꯁꯣꯝ ꯑꯁꯣꯝꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯗോ ꯑꯗꯣ ꯏꯁꯥ ꯏꯁꯥꯅ ꯁꯨꯝ ꯆꯤꯡꯁꯤꯟꯕꯤꯔꯣ ꯑꯁꯣꯝ ꯑꯁꯣꯝꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯁꯣꯝ ꯑꯁꯣꯝꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗோ ꯈꯟꯕꯤꯌꯣꯕꯀꯣ ꯉꯁꯤ ꯑꯉꯥꯡꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯁꯃꯔꯖꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦꯀꯣ ꯑꯩꯅ ꯉꯁꯤ ꯁꯣꯛꯇꯨꯅ ꯂꯩꯔꯒꯁꯨ ꯑꯩ ꯅꯤꯡꯍꯟꯅꯕ ꯂꯩꯔꯣꯏ ꯏꯕꯨꯡ ꯑꯃꯅꯁꯨ ꯑꯩꯕꯨ ꯍꯦꯛ ꯊꯝꯕꯤꯔꯝꯕ ꯑꯩꯒ ꯍꯦꯛ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇꯅꯤ ꯏꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯋꯥ ꯐꯥꯎꯅ ꯐꯖꯅ ꯉꯥꯡꯕ ꯉꯝꯗꯦ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯋꯥꯈꯜ ꯈꯟꯊꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯀꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯀꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯕꯅꯣꯕ ꯉꯁꯤ ꯑꯉꯥꯡꯁꯤꯅ ꯐꯃꯨꯡꯗ ꯇꯥꯔꯒ ꯑꯅꯥꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯦ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗꯒꯩ ꯂꯩꯔꯤꯕꯁꯦ ꯃꯌꯥꯝꯕꯗꯨꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯤꯕ ꯀꯦꯔꯣꯟꯖꯤꯠꯀꯤ ꯊꯃꯣꯏꯗꯨꯒ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯁꯣꯛꯄ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯏꯃꯥꯅꯤ ꯏꯃꯥꯁꯦ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯔꯦ ꯍꯥꯏꯀꯣ ꯏꯆꯥꯗꯨꯅ ꯁꯨꯃꯥꯏꯅ ꯐꯃꯨꯡꯗ ꯇꯥꯅ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯏꯃꯥꯅ ꯃꯌꯥꯝ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤ ꯏꯃꯥꯗ ꯑꯁꯤꯒꯨꯝꯕ ꯑꯄꯨꯟꯕ ꯑꯃ ꯎꯠꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯐꯥꯎꯖꯩ ꯌꯥꯝꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯒꯗꯕ ꯍꯥꯏꯕꯤꯔꯣ ꯀꯩꯝ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯁꯦꯡꯕ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯍꯟꯖꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯀꯩ ꯐꯥꯎꯏ ꯃꯥꯒꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯄꯥꯡꯕꯤꯔꯣ ꯑꯩꯃꯛꯅ ꯏꯆꯥꯒꯤꯗꯃꯛꯇ ꯄꯥꯡꯉꯨ ꯍꯥꯏꯕꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨ ꯍꯥꯏꯅꯤꯡ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯏꯆꯥꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯏꯆꯥꯅ ꯆꯠꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯇꯧꯈ꯭ꯔꯕꯅꯤꯅꯀꯣ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯗꯣ ꯑꯩ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯖꯩ ꯄꯥꯡꯒꯟ ꯇꯥꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯉꯟ ꯇꯥꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯥꯡꯒꯟ ꯇꯥꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯛꯄꯤꯌꯨ ꯀꯅꯥꯒꯨꯝꯕ ꯂꯥꯞꯅ ꯂꯩꯔꯒꯅ ꯑꯩ ꯅꯝꯕꯔ ꯑꯃ ꯄꯤꯖꯒꯦ ꯅꯝꯕꯔꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯒꯅꯤ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯅꯥꯎꯁꯤꯅ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯍꯧꯖꯤꯛ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯅ ꯈꯟꯊꯃꯤꯟꯅꯔꯒ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯑꯩ ꯃꯐꯝ ꯌꯧꯅ ꯆꯠꯆꯔꯒ ꯃꯇꯦꯡꯗꯤ ꯊꯤꯟꯕ ꯆꯠꯆꯒꯦ ꯑꯃꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯁꯃꯔꯖꯤꯠꯀꯤ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯁꯨ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝ ꯏꯃꯥꯗ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯕ ꯉꯝꯗꯦꯀꯣ ꯏꯆꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅꯗꯤ ꯍꯥꯏꯖꯔꯣ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯃꯗꯤ ꯉꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯎꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯑꯍꯦꯟꯕꯅꯤ ꯍꯥꯏꯅ ꯏꯃꯥꯗꯨꯅꯁꯨ ꯍꯥꯏꯀꯣ ꯉꯁꯤ ꯃꯈꯥ ꯌꯧꯅ ꯆꯠꯊꯒꯗꯕ ꯑꯃꯗꯤ ꯇꯧꯒꯗꯕ ꯐꯤꯕꯝ ꯀꯌా ꯑꯃ ꯂꯩꯔꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯃꯔꯖꯤꯠꯅ ꯃꯇꯩ ꯃꯁꯨ ꯌꯦꯡꯉꯤꯕꯅꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯗꯨꯁꯨ ꯌꯦꯡꯉꯤꯕꯅꯤ ꯃꯃꯥꯁꯨ ꯌꯦꯡꯉꯤꯕꯅꯤ ꯉꯁꯤ ꯁꯃꯔꯖꯤꯠꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯟꯊꯗꯕꯃꯈꯩ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯅ ꯐꯨꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯖꯒꯗꯕꯗꯤ ꯉꯁꯤ ꯁꯃꯔꯖꯤꯠꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯣ ꯑꯩ ꯁꯃꯔꯖꯤꯠꯀꯤ ꯃꯌꯨꯝ ꯌꯧꯅ ꯆꯠꯆꯔꯒ ꯊꯤꯟꯖꯔꯨꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯉꯔꯥꯡ ꯏꯃꯥ ꯃꯣꯏꯔꯥꯡꯗꯒꯤ ꯂꯦꯡꯕꯤꯔꯛꯄꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯃꯗꯤ ꯏꯅꯥꯎ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯈꯖꯤꯛꯇꯪꯒ ꯇꯥꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯏꯃꯥꯗꯣ ꯍꯥꯏꯐꯝ ꯆꯥꯐꯝ ꯈꯪꯍꯧꯗꯦ ꯑꯗꯣ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯔꯛꯇꯁꯨ ꯊꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯐꯪꯉꯤꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯃꯛ ꯃꯤꯠꯅ ꯍꯦꯛ ꯎꯍꯧꯗꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯒꯦ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯦꯡꯕꯝ ꯀꯦꯔꯣꯟꯖꯤꯠꯀꯤ ꯃꯅꯥꯎꯅꯤꯄꯥꯗꯅꯤ ꯃꯌꯥꯝ ꯆꯪꯅ ꯐꯨꯔꯤꯕꯗꯣꯀꯣ ꯃꯌꯦꯡꯕꯝ ꯁꯃꯔꯖꯤꯠ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯃꯤꯡꯊꯣꯟ ꯄꯤꯈꯔꯦ ꯑꯗꯨꯕꯨ ꯑꯊꯧꯕꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯤꯄꯥꯗꯨꯒ
ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯌꯦꯡꯕꯝ ꯀꯦꯔꯣꯟꯖꯤꯠꯅ ꯊꯋꯥꯏꯗꯣ ꯄꯦꯜꯂꯝꯒꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯉꯁꯤ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯐꯨꯔꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯦꯡꯕꯝ ꯀꯦꯔꯣꯟꯖꯤꯠꯀꯤ ꯊꯋꯥꯏꯗꯨꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯒꯤ ꯐꯤꯕꯝꯗ ꯇꯧꯔꯤꯕꯗꯣ ꯌꯦꯛꯅꯕꯅ ꯄꯦꯟꯕꯒꯤ ꯊꯕꯛꯅꯦꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯌꯦꯡꯕꯝ ꯁꯃꯔꯖꯤꯠ ꯎꯅꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯀꯣ ꯑꯃꯈꯛꯇꯪ ꯉꯥꯏꯖꯕꯅꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯃꯌꯦꯡꯕꯝ ꯀꯦꯔꯣꯟꯖꯤꯠꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯕꯅꯤ ꯃꯇꯩꯃ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯌꯦꯡꯕꯝ ꯁꯃꯔꯖꯤꯠꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯦꯕꯀꯣ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯑꯣꯏꯗꯨꯅ ꯂꯩꯔꯦꯕ ꯑꯁꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯅ ꯎꯠꯇꯣꯔꯤꯕꯁꯦ ꯑꯁꯤꯔꯥꯕ ꯋꯥꯈꯜ ꯈꯔ ꯇꯥꯃꯤꯟꯅꯁꯤꯀꯣ ꯋꯥꯈꯜ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯛꯅꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯑꯁꯨꯛ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯌꯦꯛꯅꯕꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯁꯤꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯊꯤꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯇꯩꯅꯅ ꯆꯠꯄꯒꯤ ꯃꯇꯧ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯁꯤꯌꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯗꯀꯣ ꯑꯗꯨꯕꯨ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯄꯥꯟꯗꯝꯗꯤ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯦꯕ ꯄꯥꯟꯗꯝꯗꯤ ꯃꯥꯒꯤ ꯄꯥꯟꯗꯝꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯁꯤꯌꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯇꯣꯉꯥꯜꯂꯒꯁꯨ ꯄꯥꯟꯗꯝꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯒꯅꯦꯕ ꯑꯊꯧꯕꯁꯤꯡꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯁꯤꯒꯤꯁꯨ ꯄꯥꯟꯗꯝ ꯑꯃꯈꯛꯇꯪꯅꯦꯕ ꯑꯗꯨꯕꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯗ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ꯭ꯔꯥꯕ ꯑꯁꯤ ꯈꯟꯊꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯍꯥꯏꯖꯒꯗꯕꯗꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯦꯛꯇ ꯏꯔꯥꯡ ꯁꯥꯒꯠꯄꯗ ꯍꯦꯛꯇ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕꯒꯤ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯉꯔꯥꯡ ꯆꯠꯊꯔꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡꯗꯒꯤ ꯏꯃꯥ ꯂꯦꯡꯕꯤꯔꯛꯏ ꯃꯣꯏꯔꯥꯡꯗꯒꯤ ꯏꯃꯥꯒ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯗꯒꯤ ꯃꯃꯤ ꯑꯝꯇꯪ ꯃꯌꯥꯝꯅ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅೋ ꯑꯁꯤ ꯈꯟꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯔꯥ ꯃꯩꯇꯩ ꯃꯆꯥ ꯑꯃꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯔꯥ ꯑꯗꯨꯒ ꯑꯊꯧꯕꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯅꯥꯎꯅꯨꯄꯥꯗ ꯉꯁꯤ ꯇꯥꯔꯤꯕ ꯐꯤꯕꯝꯁꯦ ꯑꯊꯧꯕꯗꯨꯅ ꯊꯃꯣꯏꯗ ꯉꯁꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟ ꯐꯪꯉꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯔꯣꯟꯖꯤꯠꯀꯤ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔꯧꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯖꯒꯦꯕꯀꯣ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯊꯧꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯦ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯪꯁꯦꯝꯃꯕꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ ꯁꯤꯈꯛ ꯍꯥꯏꯖꯒꯦ ꯉꯔꯥꯡ ꯕꯖꯥꯔꯗ ꯊꯣꯛꯈꯤꯕ ꯅꯍꯥꯟꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯄꯦꯟꯗꯦ ꯋꯥꯐꯝꯁꯦ ꯁꯤꯃꯈꯛ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯑꯁꯤ ꯋꯥꯈꯜ ꯈꯟꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯆꯦꯛꯁꯤꯜꯂꯒ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕꯅ ꯀꯩꯅꯣ ꯑꯔꯥꯟꯕ ꯀꯩꯅꯣꯁꯦ ꯈꯜꯂꯒ ꯇꯧꯃꯤꯟꯅꯁꯦ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯖꯥꯔꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯑꯊꯧꯕꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯅꯥꯎꯅꯤꯄꯥꯅꯦꯕꯁꯦ ꯀꯥꯎꯃꯤꯟꯅꯔꯣꯏꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯟꯊꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯗꯅ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ